IMPHAL East District Administration SHINDUNA Indiagi Humfutara Taruk Suba Republic Day Thouram District Asigi DC Road Leiba Star Ground Pangthokhre Thouram Maduda Deputy Commissioner IMPHAL East Khumanthem Daina, Superintendent of Police, IMPHAL East K. Megachandra, Jilla Parishad, IMPHAL East K. Chairperson P. December, Chief Executive Officer, Project Director, DRDA, District Level Officer Singh, Chairperson Administrative Committee GP Amadi JP Natsing Basu Sarukyake, Thouram Adu Ayuki Pung Mapan Minute Kuntra Tabda, IMPHAL East District DC Khumanthem Dainana, Machu Ahungi Firal Chinkatuna Haudoke, Tungda Parade Commander S. Tripeni Rekimat Namaina, Luchingba Contingent Taraga Mapanna Mars Pastatuna, Machu Ahungi Firal da Salami Piduna Ikai Kumnaba Utke, Mars Pass Aduda Sarukyakiba Contingent Sing Adude, Male Police Contingent, Female Police Contingent, BDF Contingent, MR IRB Contingent, Anandam Singh Higher Secondary School, NSCV, Awasiwa, Vidalia, Chinkai Ching, KGBV Andro, Lamlong Higher Secondary School, Kongpal IMPHAL Morning High School, MSARLM Ita Women Multipurpose Cooperative Society Limited, MSRLM Kairao Women Multipurpose Cooperative Society Limited, MSRLM Kangleipa Women Multipurpose Cooperative Society Limited, ICDS Project IMPHAL East 1 Sawombung, ICDS Project IMPHAL East 2 Kairao Bitra, ASA Amadi, ASA and ASA Facilitation IMPHAL East 2 CD Block Kairao Bitra, IMPHAL East 2 CD Block Sawombung, IMPHAL East 2 CD Block Hengang Amadi, IMPHAL East 2 CD Block Hetrigauni, Table Presentation da ICDS SAIL IMPHAL East District na Beti Bachao Beti Padao Presentation Utki, District Agriculture Officer IMPHAL East na Pradhan Mantri Kisan Saman Nidhi Pension Scheme Amadi Pradhan Mantri Fasal Bima Yojana ki Presentation Utki, Designated Officer Food Safety Administration IMPHAL East na Eat Right Resolution Eat Right India Haiba Banner Singda Presentation Piki, PHED IMPHAL East na Jal Jeevan Mission ki Makada Har Ghar Jal Campaign ki Presentation Utki, aduga District Social Welfare IMPHAL East na Ministry of Social Justice and Empowerment ki Makada na Samukta Bharat ki Paujil Puba Banner Sing Presentation Utki, Thouram adugi warol piraduna DC IMPHAL East Khumanthem Daina na hai Indian Constitution Chatnarakpa Chahi Humfutara mga mapung farak paga iroina na Leibak ase malemgi chokhat pa Leibak sengi manung chenduna masek mangal thok pa Leibak ama oiba ngamle apun ba India amagi wakhalonda Manipur gi tongan ba furup sing so apun bagi saktam sagatuna chokhat pagi lambida khong thang na ba hotnamina se ngasi di state asi chokhat lambida khongjel yang changsalak pagi iroina na IMPHAL East District asu chokhat pagi thausil thorang kaya leptana paikhatli IMPHAL mayolda mi ka hena Chin Badagi, Chatok Chashin Taubada, Kudong Chadaba Kaya Mayok Nariba, Asi Hantanabagi Pandamda, IMPHAL East District Kungang Kunitoy Fauduna, Kilometer 26.74 Sangba, IMPHAL Ring Road Ki Project Amapakat Bahokre, Masigi Matakta Rigid Pavement, including concrete line drains, Project ki Makada, IMPHAL East District Headquarters Madi Akoy Bagi Lambi Sing Concrete Haiduna, Lambi ki Fibam Pagathan Bagi Tabak Paikat Naba Sem Saba Haure, Marak Sida Lamdam Asta Tokliba Irang Asige Chaiting Fanglaba Singi Damak, Manipur Lengak na Permanent Housing Scheme ki Makada, Yum Sabiduna Laitan Pokpi Madi Laikongi, Family Kaya Relief Camp Tadokuna Masama Sagi Yum Dahanjil Hankre, Relief Camp Leiba IDP Singi Senmit Loan Fagathan Naba, MGNREGS Scheme gi Makada, Special Job Card Chamapan Henna Semduna Amadi, Tabak Piduna Lupala Kuntramapan Lising Humfutara Nipan gi Kusuman Pikre, Masida Sunatana MSR LMA gi Makada Puna Self-Help Group Lising Aniga Chamnga Rom Semduna Nupi Singi Sentok Lambi Hengat Hale, Ching Tangba Matamda District Supply Officer gi Makuthangda Open Market Amadi Mobile Sales Unit Sing Hangdoktuna Ahongba Mamalda Miyam da Chain Fanghanke Loinana Relief Camp ta Leiba Singi Ration Card Uzwala Gas Amadi Normal Gas Connection at Chingbaso
fanghanke PHED Department Integrated Sewage System gi City of IMPHAL Phase 2 paikhatuna IMPHAL manunggi sanitation fagathanaba thausil thorang kaya paikhatli masigi manung chana IMPHAL East District ki Porampat TV Tower Porampat Chuthek na chingba mafam singda pumping station kaya marum sanabagi thorang loire masigi damal uchekon lokonda MLD sewage treatment plan tara taruk amaso paikhatlagani lengaki lamkhop chinlamba sing khandoktuna tanthoknaba khongthang paikhatle lamai chaklakpa amadi maheulang poki thodok sing thengnaba district asigi Porampat amadi lamlaida fire substation ani sanaba Manipur fire service na thorang paikhatli PM Biswakarma Yojana gi makhada khungang singda chatuna lenga ki tongan ba scheme sing gi matangda awareness pibaga loinena beneficiary sing enroll toduna khudong chaba kaya fangali state finance amatsung taramanga suba finance commission gi makhada paikhat pa scheme kaya gi khudong chaba sing district asigi miyamda fangankhre tha asigi tang tarukta hodokhiba go to panchayat ki makhada gram panchayat sing da leiba infrastructure gi awat sing mengkhatpaga loinena taru tanana khungang amamam oinaba pandam thamle lamdam asigi law and order gi fibam khara fagat laklabaso miyamda mi paibagi wakhandi adumak leiri fibam asi lakshanaba district police IMPHAL East ka loinena CAPF amade paramilitary force na ahing nungthil naidana miyamgi thawai amade lanthum ngak senbagi thabak paikhatli haina sum mahakna makha take Chakhatlaba malemgi leibak singi manungda chanduna mai pakna mangal naina lepcheba ngamliba asi lamdam asigi tungan ba purup amadi chatnarol kaya amana chakhatpagi mai kai panglaktuna apunbagi saktam puraktuna mai pakpa nuayai paraba leibak amagi manglan ama sagatli manglan asida aikoigi lamdam Manipur asisu chawna saruk yanaba langdam asigi tungan ba yelhongaidagi nungshi chanana laiminariba purup singna apunbagi saktam sagatuna chakhatbagi lambida khongthang minanaba hotnaminasi haijanani Bharatna chakhatpa haibasi Manipur kisu chakhatpani chakhatpagi lambida khongjel yangna changshilakpada district asidasu chakhatpagi Thouram kaya marum paikhatlakli IMPHAL mayolda chathok chatsingi achinba amadi khudong chadaba leiriba mayam asibu hantanabagi pandamda IMPHAL East ki khungang kunithoi phauduna 26.74 km sangba IMPHAL ring road ki project paikhatpa hokre masigi mathakta rigid pavement including concrete line drains project ki makhada IMPHAL East district headquarter amadi akoibagi lambi singbu concrete haiduna lambi gi pibam phagathanabagi thabak IMPHAL East ki lambi sing dasu project asigi thabak paikhatnaba sem saba hori